ꯑꯩꯈꯣꯏꯅ Second World War gi ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯇꯨ ꯌꯨꯡꯕ ꯑꯀꯤꯕ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯏꯗꯕ꯭ꯔꯥ ꯃꯌꯥꯝ? ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ Second World War ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯑꯁꯦ ꯍꯤꯠꯂꯔꯒꯤ ꯃꯔꯝꯅ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯁ꯭ꯀꯣꯂꯔꯁꯤꯡꯁꯤꯅ ꯍꯥꯏ꯫ ꯍꯤꯠꯂꯔꯅ Second World Warꯁꯤ ꯍꯧꯗꯣꯛꯄꯅꯤ ꯁꯤꯅꯦꯕ, ꯍꯧꯁꯨ ꯍꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ Second World War ꯍꯧꯗꯣꯛꯈꯤꯕꯒꯤ ꯃꯔꯝꯁꯦ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ꯫ ꯈꯪꯕꯤꯔꯝꯃꯒꯅꯤ First World War ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯖꯥꯎ ꯖꯔꯃꯅꯤ ꯃꯥꯏꯊꯤꯈꯤ ꯃꯇꯝꯗꯨꯗ ꯑꯃꯦꯔꯤꯀꯥ, ꯐ꯭राꯟꯁ, ꯕ꯭ꯔꯤꯇꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯖꯔꯃꯅꯤꯕꯨ ꯅꯝꯗꯨꯅ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯚꯔꯁꯦꯂꯤꯁ ꯍꯥꯏꯕ ꯁꯍꯤ ꯑꯁꯦ ꯁꯥꯏꯟ ꯇꯧꯍꯟꯈꯤ꯫ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯚꯔꯁꯦꯂꯤꯁ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯇ꯭ꯔꯤꯇꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯔꯃꯅꯤꯒꯤ ꯃꯤꯂꯤꯇꯔꯤ ꯄꯋꯥꯔ ꯍꯦꯟꯒꯠꯍꯟꯕ ꯌꯥꯔꯣꯏꯁꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯔꯥꯟ ꯖꯔꯃꯅꯤꯗ ꯁꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯗ ꯂꯣꯁ ꯑꯣꯏꯈꯤꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯖꯔꯃꯅꯤꯗ ꯐꯨꯀꯠꯍꯟꯈꯤ ꯑꯃꯗꯤ ꯖꯔꯃꯅꯤꯅ ꯋꯥꯅ ꯁꯤꯡꯈꯤ꯫ ꯃꯔꯝ ꯑꯗꯨꯃꯛꯅ ꯖꯔꯃꯅꯤ ꯂꯥꯏꯔꯕ ꯂꯩꯈꯥ ꯇꯥꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛ꯫ ꯃꯈꯥ ꯇꯥꯕ ꯄꯣꯏꯟꯗ ꯌꯦꯡꯁꯤ꯫ ꯐꯦꯂꯤꯌꯔ ꯑꯣꯐ ꯂꯤꯒ ꯑꯣꯐ ꯅꯦꯁꯟ ꯐꯦꯜ ꯑꯣꯏꯔꯛꯄ꯫ ꯂꯤꯒ ꯑꯣꯐ ꯅꯦꯁꯟ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯈꯪꯕꯗ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯤꯒ ꯑꯣꯐ ꯅꯦꯁꯟ ꯍꯥꯏꯔꯤꯁꯦ 1920ꯗ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯟꯖꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇꯅꯕ Second World Warꯒꯤ ꯃꯇꯨꯡꯗ 1920ꯗ ꯁꯦꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯔꯃꯅꯤ, ꯏꯇꯥꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯂꯤꯒ ꯑꯣꯐ ꯅꯦꯁꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ Second World War ꯑꯣꯏꯍꯟꯈꯤꯕꯗ꯫ ꯑꯗꯨꯒ ꯏꯀꯣꯅꯣꯃꯤꯛ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯀ꯭ꯔꯣꯁ ꯗ ꯋꯥꯔꯜꯗ, ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯗ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯠꯂꯛꯇꯕ, ꯃꯁꯤꯁꯨ ꯃꯔꯝ ꯑꯃꯅꯤ꯫ 1932 ꯖꯔꯃꯅꯤꯒꯤ ꯏꯂꯦꯛꯁꯟꯗ ꯅꯥꯖꯤ ꯄꯥꯔꯇꯤꯅ 37% ꯐꯪꯈꯤ꯫ ꯃꯇꯝꯗꯨꯗ ꯖꯔꯃꯅꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯤꯟꯗꯦꯟꯕꯔꯒꯅ ꯍꯤꯠꯂꯔꯕꯨ ꯆꯥꯟꯁꯦꯂꯔ ꯐꯝꯗ ꯍꯥꯞꯈꯤ ꯑꯃꯗꯤ ꯃꯍꯥꯛ 1933ꯗ ꯅꯣꯡꯒꯥꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤꯅꯤ ꯍꯤꯠꯂꯔꯅ ꯔꯨꯜ ꯇꯧꯕ ꯍꯧꯔꯛꯈꯤꯕꯁꯦ, ꯗꯤꯛꯇꯦꯇꯔ ꯔꯨꯜ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ ꯀꯌꯥ ꯃꯔꯨꯝ ꯍꯧꯗꯣꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯦꯔꯤꯀꯥ, ꯕ꯭ꯔꯤꯇꯦꯟ, ꯐ꯭राꯟꯁꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯖꯔꯃꯅꯤꯅ ꯃꯅꯨꯡꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯠꯂꯔꯒꯤ ꯋꯥꯈꯜꯗ ꯖꯔꯃꯅꯤꯅ ꯋꯥꯔꯤꯕꯁꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯚꯔꯁꯦꯂꯤꯁ ꯃꯔꯝꯅ ꯋꯥꯍꯟꯕꯅꯤ꯫ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯚꯔꯁꯦꯂꯤꯁꯇ ꯑꯃꯦꯔꯤꯀꯥ, ꯐ꯭रांस, ꯖꯄꯥꯟꯅ ꯅꯝꯗꯅ ꯖꯔꯃꯅꯤꯕꯨ ꯁꯥꯏꯟ ꯇꯧꯍꯜꯂꯤ꯫ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯗ ꯂꯣꯁ ꯑꯣꯏꯈꯤꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯖꯔꯃꯅꯤꯗ ꯐꯨꯀꯠꯍꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯥꯅ ꯋꯥꯕ ꯇꯥꯕ꯫ ꯃꯔꯝ ꯑꯗꯨꯃꯛꯅ ꯍꯤꯠꯂꯔꯅ ꯄꯋꯥꯔꯗ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯚꯔꯁꯦꯂꯤꯁꯁꯦ ꯀꯥꯎꯗꯨꯅ ꯂꯧꯊꯣꯛꯈꯤ ꯑꯃꯗꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯨꯡꯗ ꯁꯦꯝꯈꯤꯕ ꯂꯤꯒ ꯑꯣꯐ ꯅꯦꯁꯟ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯋꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ ꯀꯌꯥ ꯃꯔꯨꯝ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯄꯨꯊꯣꯛꯄ ꯑꯃꯦꯔꯤꯀꯥ, ꯐ꯭रांस, ꯕ꯭ꯔꯤꯇꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯃꯅꯨꯡꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ 1 ꯁꯦꯞꯇꯦꯝꯕꯔ 1939ꯗ ꯖꯔꯃꯅꯤꯅ ꯌꯨꯔꯣꯞꯇꯒꯤ Second World Warꯒꯤ ꯂꯃꯥꯏ ꯍꯥꯡꯈꯤ꯫ 1 ꯁꯦꯞꯇꯦꯝꯕꯔ 1939ꯒꯤ ꯃꯃꯥꯡꯗ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ ꯁꯍꯤ ꯇꯧꯅꯔꯝꯃꯤ꯫ ꯕ꯭ꯔꯤꯇꯦꯟ, ꯐ꯭रांस, ꯄꯣꯂꯦꯟꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ ꯁꯍꯤ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯖꯔꯃꯅꯤ, ꯏꯇꯥꯂꯤ, ꯖꯄꯥꯟ ꯁꯍꯤ ꯇꯧꯅꯔꯝꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯖꯔꯃꯅꯤꯅ ꯔꯁꯤꯌꯥꯒ ꯂꯣꯟꯅ ꯄꯦꯛ ꯑꯃ ꯇꯧꯅꯈꯤ꯫ ꯃꯗꯨꯒꯤ ꯄꯦꯛ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯃꯣꯅꯣꯇ꯭ꯔꯣ-ꯔꯤꯕꯦꯟꯇ꯭ꯔꯣꯞ ꯄꯦꯛ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯗꯨꯒꯤ ꯄꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯗ ꯂꯥꯟꯗꯥꯅꯗꯕ
aduga Poland makoi ni changaga landaraga Poland pu lausillaga tangkai yenthoknaba madugi sahi adugi numit mapanugi matungda 1 September 1939 ni numit ado Hitler na Poland landa abas masigi iroinana Second World War gi lamai Hitler na hangi Hitler na Poland landa ba numit nini gi matungda Britain France war announce tauki Germany gi mayokta aduga nakal amadagi Russia na Poland pu landa salagi kuide numit 13 ni gi matungda Poland maiti Germany amadi Russia Poland pu tangkai khaidok tuni thoknaki masigi matungda Hitler na mathang tongan ba country sing lausin ba hawraki Hitler gi war gi technique ama khaptang lai madugi technique adu boi khoina mobile army harga khang mobile army hai si kamai tawgi hai matamda ahan bada plane na bomb tha daraga chat khraba matung maning dagi tank na landarakpa masigi technique asi sijinaraga Netherlands, Denmark, Luxembourg matang lausilaki chahi mada laibak country mapan joy to bangamki aikoina prithibida mapanga leide hariba France Germany na matam aduda idai laina aikiba pik makoi gi control da leki entire Europe Italy amadi Germany gi makuta leke Hitler na yamlaba Europe ki lebak sing occupy taw ngamgraga mataw karamna Second World War da maithi gi gesibani sini khoina khangni basi tasing na harabada Hitler gi wakhanchi angak pani bhagna prithibhi sibu mathantagi oiningki magi control da loina thamba pamki maram adumakna mahaka pek lainariba Russia da landa gi khanki amadi landa su landa kraba matungda Russia gi tangkhai mukti changdi Germany na Hitler na control to ngamki adubu laibak thibadi matamda winter season changaki Russia di yamna ingba laibak makhangni amadi yamna chawba laibak amasun prithibida khwaidigi chawba laibak hargadi Russia winter season changakuna maram oiraga akhoi yamna aingba khangba ta amadi Russia di yamna pak chawba mafam amanina Germany army laktringai da chana thaknaba pochai kayamarum mafam hongdoki shift tawthoki maram asimakna German army chaba phangdana aingba martuda yamna wana lenki masigi operation asibu operation of Barbarossa hairga khangai aduga nakal amaromdana Japan America Pacific Ocean da land soknai Japan na lausan khraba occupy tawgraba lamsing America na amuk hanna lawba hawraki amadi Japan army bu takthokpa hawraki America na aduga nakal amaromdana German army pangso ko na maram oiraga Russian army na tapna takthokpa hawraki asum tapna takthorpa na maram oiraga Axis power surrender tawba taki surrender tawki adubu Japan matamada surrender tawki adubu America na 1945 da Hiroshima amadi Nagasaki da atomic bomb thadaki maram asina Japan su surrender tawba taki mataw asumna Second World War da Axis power maithi ki masini Second World War gi wari